यामना नुंगाइतबा पाव अमखतंग म्यामदा शेयर तौजगे ngasi phongmusi phongdagi JNIMS ki doctor ama covid positive oire police amagi imung gi miyoi mari positive oire covid-19 gi laise asibu laksinaba mangjil thana lanthengnari be health workers singi maraktigi JNIMS ta covid-19 gi sample collection gi thabak toba nupi doctor ama covid-19 positive oire JNIMS hospital gi phangba thajaba yaba paw amagi matung ina ngasi covid-19 positive oiba thengnari ba doctor asigi maming zoli laisang them ko wi hari masai gi sai ni phurum surabi doctor asi dermatologist amani Heiri mahak roster oina nimitari ni JNIMS ki sample collection ki thabak toromlaba matungna masagi sample ngasi test tawbada positive oiba thengnarakibani hauzik phobi oina di mahak ki masada covid-19 gi layong amata uthorakpa leitri amasum haksangi phibam phana lairi JNIMS ki authority degi phangba pauna hai Dr. Zuli lesang tem hauzik hospital asima ki isolation ward thamkre loinana ma ka naknaramba amade sokna samnaramba singi khongol liduna contact tracing tobagi thabak hore ngasi Dr. Zoli na positive oirak pasi JNIMS ki oina health workers singi marakta positive oiba ahan mani mahak ka naknaruba kana leibagi haiba thidokpaga loinana hayeng test tonanaba thorang tawri nakalamaramda zaribamda hana covid-19 positive oidana isolation ward laikraba police amagi imung manungi miyoi Mari ngasi COVID-19 positive oiba thengnarei mamangna district asigi police kya paksana COVID-19 positive oikiba adugi matungda makhoiga naknaramba amadi sokna samnaruba singi contact tracing tawduna miyoi sama kunthra gi sample khongbatuna test tawbada miyoi mari ngasi positive oiba thengnarakibani ngasi nona positive oiba thengnariba makhoi mari adugi manungda nupi ahum yauri Heiri makhoi mari mak Jiribam district hospital hangliba isolation ward thamkre loinana makhoi ga naknaramba singi contact tracing tawgi thabak su hokre Heiri amaromda haukiba pung kunmuga mari asigi manungda BRDL RIMS ta miyoi ama JNIMS tagi miyoi tara amadi Jiribam district hospital tagi mari punna state asida miyoi tara ga mga covid-19 positive oidun state asida apunba covid-19 gi case lising mga samri ga yankhai yaukre loinana active case na satru ko yankhai ga matu yaure hena covid control room na thadorok pa sirol amana Heiri additional director health Khoiram Sasikumar mangana khuyik piduna thadrok pasrol asigi matung ina ngasi nauna covid-19 positive oiba thengnari besing adu Bisnupur district gi ama Chusampur dagi nipan Imphal East dagi ama Jiribam dagi mari amadi Tamenglong dagi amani Heiri nauna positive oirakraba miyoi sing adu covid-19 care facility singda thamkhibaga loinana makhoina sokna samnaramba amadi makhoi gi leifam sing adu containment tawnana ba thabak lokhot pa hokhrhenis pawsin makhatana phungdurakli